Manipuri brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marol kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro Kudong chaba si manghan bigano ngasi mag-contact tobirau terms and conditions apply. Good afternoon, ELITETV ki test of cartoon ki mahau meng ta video so amatara mokchari muro nga si impala pongba pause singi cartoon da cartoonist singna kari phongdong ni be to pun kham da bi tanja lobjage ahamda ilo khachage khoi sanga express ki onthok pani da haibda onthok pani da hybrid sense te uri basi khoi photos te uri basi amasi khoi ki prime minister Narendra Modi ki saktam ni adu atai pasina khoi khunja sing imamera pai bi khongchet lakpa adu ima sing ni adeda moina haiba ba haituni Kaino, Sanato Vidisbo, double engineer Suhai, a Koibu, Hanafau Yangbide, a Koi Prazadi, Bramagi Kain, a Chikpada, Asi and I am the Yaure, a Koiki Yumayam Mamusu, May Tado Pire, and I hide a penny, has a issue in the Modina. Kainone Hirshibo, I did how to get Diana. A Koiki Todoshi talked over, Koikita, the woman, Big Monkey, Lady Basiadana, Manunda behind the scene, Kay, Levigi have Sumram name. Any Todo talk with Prime Minister Narendra Modi, Siako Chero, Bogi, Oiro, Nataga, Manipur, Medal of Twitter, the Karida, Mayama, Magi Facebook account, the Karida, Mayama, Tagat Pokotpa, Mayama social media, the Unedo Handaki, Iransi, Matang, the Diakoi, why am a Fawa Pondokite, Amoram Dakoi, Urisada trend, accident talk with them daddy, Kodakta Paisan, the Mayamgi, Awana, Mayamdo, Ying, Eduna, Manipur, Maruda, Awang, Pukilam, them sing a sea, Mirai Bidabra. Aduma atombigi machani kaina khanbira bra haibu wafam mayam phongna mayam su lei adugi senduni praja sin hauji fawda Prime Minister Narendra Modi gi mafam dagi wai amukta dabsi karigino margi chanakyani hairiba adugumba khoi Amit Shah da sinarabra wafam amta phongda karino haibde adu saisida hairse kaino sanar to birisbo double engineer su hai khoi bu anafaw jeng bide khoi prajadi brahmagi kaina chikpada asiana yam yaure khoi gi yum mai mayam thakre awdagi aduga ai mai ju sadok pire tamsu thugai bide haibu phom sinia duda man haibu du kaino ne hairsibo ai di hauji ta na duna sigumba phongdong ni ba cartoonist phongdong ni jaju fawda Prime Minister Narendra Modi na wafam amta phong dok taba madugi wafam du de yumpham moiraga yekpa cartoon ni an haju bawda wafam da phongdok ba leite ana kari tawda ga kham ngamde June 1 da chatkibani adonga si je khoi June gi tang taruk sure irang lepte irang lep na ba hairam su khoi kaimata ji jaga jaga da khoi thodo wathok mayam thoi do khawjik yaki mamang da su khoi khoi standard district ki manung chanba tingkang pai hai basida khoi combined force ka aduga khoi ku militants ka kamna bada PSF ma lei gidre adu asan rifle home su e habi ki pausu lei ana adugi potuni lei si mathang lokha chari basina khoi chana laiba ki loire dana hai basini to uli base wari sana bani khabar ma paraga hairam bagi matung ina highway si numit 3 ni hangnali ne ire hangne na ire ne haiba adeda mamana bi khume lambi du chasa na amu nonjara jala ana khoi nonjara ga chapadi pam de ba kokomina karina mayam phongtok ba lei ngasi so ayu khoi ayuk ne na ki pawda khoi ki news at alpruta khoi ki socio political commentator CSB join as phongtok ba lei gre ni raga khoi haijara ga tawjara ga di makhoina khoi usit loi ona chap chaba force sin raga tawdam ni ha phom lei adona sai sida
ꯂꯨꯔꯤꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯁꯥꯏ ꯅꯩꯅꯕꯗꯤ ꯌꯥꯎꯈ꯭ꯔꯦ ꯀꯣꯇꯤꯅ ꯑꯩꯈꯣꯏ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤꯅ ꯑꯩꯈꯣꯏ ꯃꯁꯤ ꯍꯥꯡꯗꯣꯛꯑꯅꯤ ꯆꯌꯣꯜ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯡ 10ꯗꯒꯤ 2 ꯐꯥꯎ ꯆꯠꯍꯟꯒꯅꯤ ꯑꯗꯨꯒ ꯏꯁꯦꯟꯁꯤꯌꯦꯜ ꯑꯥꯏꯇꯦꯝ ꯑꯗꯨꯒ ꯃꯦꯗꯤꯁꯤꯟ ꯄꯨꯍꯟꯒꯅꯤ ꯍꯥꯏꯕꯗꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯑꯃꯨꯛ ꯌꯥꯗꯅ ꯉꯔꯥꯡ ꯑꯩꯈꯣꯏ ꯀꯣꯇꯨꯒꯤ ꯑꯩꯈꯣꯏꯒꯤ ꯁꯄ꯭ꯔꯃꯦꯅꯥꯗ ꯂꯩꯕ ꯃꯥꯒꯤ ꯌꯨꯝ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯩ ꯊꯥꯈ꯭ꯔꯦ ꯃꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯂꯩ ꯑꯗꯨꯒ ꯀꯦꯁ ꯑꯣꯐ ꯁꯤꯇꯤ ꯌꯨꯅꯤꯠ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤ ꯕ꯭ꯔꯥꯟꯁꯇ ꯃꯗꯨ ꯌꯥꯔꯣꯏ ꯈꯨꯗꯛꯇꯒꯤ ꯊꯤꯡꯖꯤꯜꯂꯦ ꯍꯥꯏꯗꯅ ꯊꯤꯡꯖꯤꯟꯕꯒꯤ ꯄꯥꯎꯁꯨ ꯉꯁꯤꯒꯤ ꯄꯥꯎꯆꯦꯁꯤꯡ ꯌꯥꯎꯈꯤꯕꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯕ꯭ꯂꯣꯀꯦꯠꯁꯤ ꯍꯧꯖꯤꯛꯐꯥꯎꯕꯗ ꯍꯥꯡꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯤ ꯂꯩꯔꯤꯁꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯕꯗꯨꯅꯤ ꯕꯥꯂꯣꯍꯦꯁꯤꯗ ꯌꯥꯎꯔꯤꯁꯤ ꯑꯩꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯗꯕꯁꯨ ꯌꯥꯏ ꯏꯕꯨꯡꯉꯣ ꯍꯥꯏꯔꯕꯅꯤꯅ ꯃꯃꯥ ꯑꯣꯏꯗꯣꯏꯅꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯂꯧꯕꯁꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯀꯧꯕ ꯀꯥꯏꯁꯨ ꯅꯨꯄꯥꯗ ꯀꯧꯕꯁꯤ ꯀꯌꯥ ꯊꯦꯡꯅꯗꯦ ꯑꯗꯨꯅ ꯃꯆꯥꯅꯦꯅ ꯂꯧꯔꯁꯤ ꯑꯗ ꯍꯧꯖꯤꯛꯀꯤ ꯄꯤꯛꯆꯔꯁꯤ ꯑꯩꯈꯣꯏ ꯎꯖꯒꯦ ꯍꯧꯖꯤꯛ ꯕꯥꯂꯣꯍꯦꯒꯤ ꯎꯠꯂꯤꯕ ꯄꯤꯛꯆꯔꯗꯨ ꯎꯠꯄꯤꯔꯣ ꯁꯤ ꯎꯠꯂꯤꯕ ꯄꯤꯛꯆꯔꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯏꯔꯦ ꯃꯥꯅ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯁꯥꯕꯒꯤ ꯃꯇꯝꯗꯨ ꯂꯣꯏꯈ꯭ꯔꯦ ꯀꯗꯥꯏ ꯅꯪꯒꯤ ꯂꯥꯏꯁꯦꯟꯁ ꯀꯟꯁꯤꯡꯗꯨ ꯄꯤꯌꯨ ꯂꯥꯟ ꯆꯠꯈꯤꯅ ꯃꯃꯥꯁꯤꯅ ꯑꯩꯈꯣꯏ ꯆꯨꯡꯒꯣꯏꯁꯨ ꯄꯥꯏꯔꯦ ꯑꯗꯨꯒ ꯍꯦꯜꯃꯦꯠꯁꯨ ꯎꯞꯄꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯁꯤ MLA ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯇꯨꯄꯤ ꯄꯥꯏꯖꯃꯥ ꯑꯗꯩ ꯀꯨꯔꯇꯥ ꯁꯨꯃꯥꯏꯅ ꯁꯦꯠꯂꯒꯗꯤ ꯑꯩꯈꯣꯏ ꯃꯁꯤ MLA ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯁꯇꯔ ꯍꯥꯏꯅ ꯂꯧꯕꯗꯨꯅꯤ ꯑꯗꯩꯗ ꯃꯃꯥꯁꯤꯅ ꯍꯥꯏꯕꯗꯨꯅꯤ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯁꯥꯕꯒꯤ ꯃꯇꯝꯗꯨ ꯂꯣꯏꯈ꯭ꯔꯦ ꯀꯗꯥꯏ ꯅꯪꯒꯤ ꯂꯥꯏꯁꯦꯟꯁ ꯀꯟꯗꯨ ꯄꯤꯔꯛꯑꯣ ꯑꯩ ꯂꯥꯟ ꯆꯠꯂꯒꯦꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯔꯤꯕ ꯋꯥꯐꯝꯁꯤꯅꯤ ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁꯗ ꯊꯥꯖꯕ ꯊꯝꯗꯕꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯂꯩꯔꯤꯁꯤꯅꯤ ꯑꯗꯨꯕꯨ ꯊꯥꯖꯕ ꯊꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯉꯁꯤ ꯊꯤꯡꯈꯥꯟ ꯄꯥꯏꯗ ꯑꯁꯥꯝ ꯔꯥꯏꯐꯜ CRPF ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯀꯝꯕꯥꯏꯟ ꯐꯣꯔꯁ ꯆꯪꯈꯤꯕꯗꯨ ꯑꯗꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃ ꯂꯩꯒꯗꯕꯁꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯤꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯁꯨ ꯌꯨꯝꯗ ꯂꯩꯕ ꯉꯝꯃꯛꯇꯕꯒꯤ ꯐꯤꯕꯝꯗꯨ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯅꯤꯁꯅ ꯐꯥꯎꯔꯀꯥꯟꯗ ꯃꯗꯨ ꯄꯤꯛꯆꯔ ꯑꯣꯏꯅ ꯌꯦꯡꯊꯣꯛꯑꯀꯥꯟꯗ ꯑꯗꯨꯒꯤ ꯄꯨꯔꯛꯄ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯕꯁꯤꯅ ꯑꯩꯈꯣꯏ ꯍꯣꯏ ꯂꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗ ꯌꯦꯛꯏꯕ ꯀꯥꯔꯇꯨꯟꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯦꯞ ꯑꯃ ꯊꯥꯡꯒꯠꯂꯦ ꯑꯗꯨꯒ ꯋꯥ ꯉꯥꯡꯉꯤ ꯑꯩ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯃꯤꯅꯤ ꯑꯗ प्रजाꯁꯤꯡꯅ ꯈꯨꯝꯃꯦ ꯁꯥꯔ ꯂꯩꯕꯥꯛꯇꯃꯛ ꯅꯨꯡꯁꯤꯕꯤꯅꯨ ꯃꯤꯌꯥꯝꯁꯨ ꯌꯥꯎꯅ ꯅꯨꯡꯁꯤꯕꯤꯌꯣꯅ ꯐꯥꯒꯤ ꯑꯣꯏꯔꯒꯁꯨ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯗꯅ ꯆꯤꯟꯗ ꯁꯨꯝ ꯂꯥꯎ ꯂꯩꯕ प्रजाꯁꯤꯡ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯗ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯍꯧꯖꯤꯛ ꯑꯋꯥꯕꯒꯤ ꯃꯩꯁꯥꯅꯤ ꯂꯥꯏꯔꯤꯕꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯩꯒꯤ ꯃꯈꯣꯟ ꯇꯥꯕ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯑꯉꯥꯡꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯑꯗꯨꯒꯤ ꯊꯕꯛ ꯇꯧꯒꯗꯕ ꯀꯨꯝ ꯑꯃꯒꯤ ꯂꯧ ꯎꯒꯗꯕ ꯀꯔꯤ ꯇꯧꯒꯗꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯂꯦꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯊꯋꯥꯏꯗꯗꯤ ꯍꯤꯡꯉꯗꯤ ꯍꯥꯏꯗꯅ ꯃꯌꯥꯝꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯅ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤ니 ꯀꯌꯥꯝ ꯀꯨꯏꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯅ MLAꯅ ꯅꯠꯇ꯭ꯔꯒ ꯀꯅꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯣꯏꯕꯨ ꯊꯥꯛꯄ ꯉꯝꯒꯗꯒꯦ ꯂꯩꯐꯝ ꯆꯥꯐꯝꯒꯤ ꯍꯦꯜꯊꯀꯤ ꯍꯧꯖꯤꯛ ꯑꯆꯧꯕ ꯏꯁꯨꯅꯤ ꯑꯣꯏꯔꯛꯏꯕꯁꯤ ꯏꯔꯨꯖ ꯃꯥꯏꯊꯖꯕꯒꯤ ꯏꯁꯤꯡꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯆꯧꯕ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯕꯥꯛꯇꯃꯛ ꯅꯨꯡꯁꯤꯕ ꯄ꯭ꯔꯖꯥꯗꯤ ꯅꯨꯡꯁꯤꯗꯕ ꯄ꯭ꯔꯖꯥꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯅꯤꯁꯤꯅ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯁꯤꯗ ꯐꯣꯡꯗꯣꯛꯄꯅꯦ ꯊꯝꯖꯒꯦ ꯃꯊꯪ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗ ꯎꯠꯂꯤꯕꯁꯦ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕꯁꯦ ꯗꯣꯛꯇꯔꯅꯦꯅ ꯑꯃ ꯂꯧꯕ ꯌꯥꯏ ꯑꯃꯁꯤ ꯂꯤꯠꯂꯤꯕ ꯐꯤꯖꯣꯜꯁꯤ ꯎꯔꯀꯥꯟꯗ ꯑꯗꯨꯒ ꯑꯃꯁꯤꯅ ꯖꯣꯝ ꯔꯥꯖꯅꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯊꯥꯖꯅꯕꯗꯣ ꯐꯥꯒꯤ ꯑꯣꯏꯅ ꯏꯔꯥꯡꯁꯤ ꯄꯥꯛ ꯂꯦꯝꯂꯣꯏꯗꯧꯔꯤ ꯑꯩꯈꯣꯏꯁꯨ ꯊꯧ ꯌꯥꯝ ꯆꯤꯜꯂꯦ ꯍꯥꯏ ꯁꯤꯕꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕꯗ ꯄꯨꯕꯒꯤ ꯖꯣꯝꯅ ꯑꯗꯨ ꯂꯥꯟꯕꯒꯤ ꯑꯩ ꯊꯥꯖꯅꯕ ꯂꯩꯕꯗꯣ ꯑꯗꯨꯗꯩꯗ ꯑꯃ ꯗꯣꯛꯇꯔꯅꯦꯅ ꯂꯧꯕ ꯌꯥꯏ ꯁꯤꯗ ꯃꯥꯅ ꯍꯥꯏꯔꯛꯏꯁꯤ ꯂꯣꯏꯁꯤꯟꯒꯅꯦꯅ ꯂꯥꯛꯂꯝꯕ ꯍꯦꯔꯣꯁꯤꯡ ꯂꯣꯏꯁꯤꯟꯒꯅꯤ ꯂꯥꯛꯂꯝꯕ ꯍꯦꯔꯣꯁꯤꯡꯗꯨꯗꯤ ꯀꯣꯏꯕ ꯂꯥꯛꯄ ꯇꯥꯔꯦꯅꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯃꯤꯠ ꯁꯥꯍꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯎꯈꯠꯅꯔꯤꯕ ꯑꯁꯤ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯅ ꯂꯥꯛꯑꯝꯕꯗꯣ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯌꯣꯡꯅ ꯇꯟ ꯌꯦꯟꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯅꯪꯒꯤꯗꯤ ꯁꯤ ꯄꯤꯔꯒꯦ ꯅꯪꯒꯤꯗꯤ ꯃꯦꯗꯤꯀꯦꯜ ꯀꯤꯝ ꯊꯥꯔꯛꯑꯒꯦ ꯅꯪꯒꯤꯗꯤ ꯍꯦꯂꯤꯀꯣꯞꯇꯔ ꯁꯥꯔꯚꯤꯁ ꯂꯩꯍꯜꯂꯒꯦ ꯅꯪꯒꯤꯗꯤ ꯆꯦꯡ ꯆꯥꯛ ꯄꯤꯔꯛꯑꯒꯦ ꯍꯥꯏꯗꯅ ꯃꯗꯨꯅ ꯇꯧꯔꯝꯕꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯏꯔꯥꯡꯁꯤ ꯁꯥꯒꯠꯄꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕꯗꯨꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯁꯤꯅ ꯁꯥꯎꯔꯛꯄ ꯇꯥꯕ ꯆꯥꯅꯕ ꯂꯩꯔꯛꯇ꯭ꯔꯕ ꯁꯦꯠꯅꯕ ꯐꯤꯔꯣꯜ ꯑꯗꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯔꯛꯇ꯭ꯔꯕ ꯀꯥꯟꯗꯤ ꯁꯥꯎꯔꯛꯄ ꯇꯥꯕꯅꯤ ꯑꯗꯨꯅ ꯁꯥꯎꯔꯛꯄ ꯃꯇꯝꯗꯨꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯎꯕ ꯉꯝꯗꯦ ꯃꯤꯠꯇ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯈꯟꯊꯕ ꯃꯇꯝ ꯑꯣꯏ ꯍꯧꯖꯤꯛ ꯅꯥꯀꯜ ꯑꯅꯤꯃꯛꯇꯅꯤ ꯍꯧꯖꯤꯛ ꯋꯥꯔꯤꯕꯁꯤ ꯆꯤꯡꯒꯤꯅ ꯍꯦꯟꯅ ꯋꯥꯕ ꯍꯦꯜꯂꯤ ꯃꯣꯏ ꯍꯥꯏꯗꯣꯛꯇꯕꯒꯤ ꯋꯥꯅꯤ ꯆꯤꯡꯗ ꯍꯧꯖꯤꯛ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇꯅꯤ ꯂꯥꯌꯦꯡꯅꯕꯒꯤ ꯀꯔꯤꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯀꯌꯥꯝꯒꯤ ꯃꯌꯥꯝꯒꯤ ꯃꯤꯖꯣꯔꯥꯝꯗꯒꯤ ꯀꯌꯥꯝ ꯆꯥꯡ ꯄꯨꯊꯣꯔꯛꯀꯗꯧꯔꯤꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯅꯨꯡꯗ ꯍꯥꯏꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯁꯨ ꯐꯣꯡꯗꯣꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯅꯤ ꯃꯗꯨꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝꯅꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯑꯩꯈꯣꯏ ꯀꯣꯇꯨꯒꯤ ꯆꯤꯌꯥꯔꯃꯦꯟꯒꯤ ꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯀꯥꯞꯊꯣꯔꯛꯄꯗ ꯑꯃ ꯁꯤꯈꯤꯕ ꯑꯍꯨꯝ ꯑꯣꯏꯔꯤꯕꯗꯨꯅ ꯍꯧꯖꯤꯛ ꯑꯅꯤꯃꯛꯇ ꯋꯥꯅꯕꯅꯤ ꯂꯥꯟꯗ ꯇꯣꯡꯖꯕ ꯀꯩꯁꯨ ꯂꯩꯇꯦ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯃꯥꯡꯖꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯟ ꯂꯦꯞꯅꯕꯅ ꯄꯤꯁ ꯄꯤꯁꯅ ꯑꯩꯈꯣꯏ ꯂꯥꯎꯔꯤꯕꯁꯤꯅꯤ ꯃꯊꯪꯗ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯋꯤꯁꯗꯦ ꯇꯤꯀꯜ ꯍꯥꯏꯗꯨꯅꯤ ꯁꯤꯗ ꯑꯣꯐꯤꯁꯇ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ
In our early days, riots, akogi ngali matamda thokpa riots aware of language or maybe religious, akogi language ki matangda adu religious ki matangda. Now it is a total difference, pura total different later, total different story ni that includes road blockade. Road blockade ki sot sabu bafu mo oide ha na hauji deriba situation se da cartoonist puthorap kani aji langi matamam dadi riot tho ising je language kari ge adu ge lerba mayam aduga religious ki lerma hauji mo road blockade ki issue ni tho iba se ha bafam si cartoonist na hoi phongdo bafam ni yamna wahan thok leiba cartoon ngakta ni ngasi cartoon sing se aduna dum masina yamna khoi gi ten tak na ura kanda mi ba wakan khalan na bagi tanja pi beduni ana mayam so khoi feedback session n pipiro kamai to rogadi hena fajaga dage khoi lal marakta khoi phagi jogai to bunate hena wakan khalan na bagi adumba maming da test of cartoon hajiraga su madu wan thok lei bani an thamjage mayam so feedback session pipiro khoi hari busing su tabuk ta thok na ba hona jage ha baglo na ngasi gi di ELITETV ge dum test of cartoon gi mahaw mataw ngasi solution jare meng tabiri busum go makana khuram jabaglo na kaidena betani seri. The legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibibra? Suknagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marul gidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro khudong chaba si mangan biganu ngasi mag contact tawbirau terms and condition apply.